ngasi August ki tang kun lising ani ga kun manga yumsakesa numit Dargarbon Development Committee amasung Hope to Bloom Foundation ani pullaga Manipuri lon gi numit thauram pangthokre Dargarbon Development Committee gi President Khambaton Singhon mi phamasi gi mapu oibikhi wangang loi oibikhi ba retire Oja Singabi Singho Hingla Maira Paibi Loop ki President Takhelai Devi Maicha Devi Kalpana Singho Amar Singho Kalibabu Singho Sanaton Singho Resmi Singho Sanjana Singho na chingba mioi singna maruoiba wafam kaya phongdokki wangangloi singna Dulopsara area da leiriba private amasung sarkar gi school singda Manipuri oja thambinaba school ga mari leinaba department singda JPC haina mot phongdokna khi amasung maitai mayak asibu ahal naha khaktana tambatangai phade haina su wakhalon phongdokna khi medium low make a Kasada, Wai, and Moiki Oily. Although Hoji, high school, CBP, higher secondary school, the school, Manipuri don't say loads of another, what I like, or that's like Hojika, a quick madam poverty. Manipuri, am I learning advanced Manipuri on the Tamaki, extra although you find admission to Vajapara, Manipuri, advanced Manipuri, like the subject of the book, or just like it. Am I in the coming and the Mokoi, or done the union in the pan, exam Hana, exam pass over Manipuri, 100 numbers to the IR of the Mokuisi. Karmana, Apoina. Support of Nangango, Manipuri alone about Mutanda, Haina Wanagani, other so young, other police. Hoji, open a college, come higher secondary, college, actually, college, they had a young college, but not Manipuri, Tamari Tamaki, Patakan is at the time, Silger at the time. Patakan is a two, Hoji, Ingango. English medium tamil English medium higher secondary Manipuri subject like advanced Manipuri like but more power clearly pronounce Masagi Imarundo Masana pronounce generation to generation they won't say a quick one side Mayam the high emergency lighter being slider being high. Kanamata Likan and the emergency Kayam Jamna enough to the head. Enough to let a Karmana Kangurino. I point a Sahita to Kangama literature, Horacom, ancient time, that was a Kadai, the Turaki, Kari, Nanami, Asuti Kange, Kange, Hindi, and let's offer English people, English, Nangam to even Hangum to it. Mapa Chalaga, English Nangam to it, English Nang and Hindi Nang and a Imari of Poke, Imari spoke to it, Madame of the reason as they don't wait. Although, when it comes to our singer, the Kavitama, poem on the lake, Meti Kavina, Matua, Kavina, Magi, in the Bayam, Imari, Kotadini, Laila. Adu have the Kabisne, Teenage, and the Fongo, Toy Cat, and saying, like Tata. Saying a day on a day, lighter video me, come the Banahai me, Mateka Bilaki, Mateka to go Kabi Mahata, Kayam Asaka Pundu had the lighter video had Semar and the Utuna, upon the high head. Upon the Hasikanano, it was a magical labor, loan boo. Imarungu, Kanintana, a total loan that cut behind a total loan, Kanina, a Munsangayana, Kanga, inspiring Oriana, English, maybe a total loan, Yamna, Sakina, Tamjin, Bahajaniba, Adu, Imarun to be lighter in me. Manipuri Tamaka Karikan and Manipuri medium, the Tamaka and language lower Karikan and Habido. The Mana Kana, lighter behind a Kandok Namoy, like the community Manipuri belonging to Manipuri Tamaka, Manipuri, not many habits like this, objectively, politically, English, geography, a young, something of that. Emergency doctor, subject, I'm not long should the Montoy,
ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯐꯥꯎꯗ ꯃꯅꯤꯄꯨꯔꯤꯗꯣ ꯌꯥꯝꯅ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯂꯧꯖꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 6ꯇ MIL ꯂꯧꯅ ꯇꯝꯖꯔꯛꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕꯗ ꯑꯩꯅ ꯃꯅꯤꯄꯨꯔꯤꯗꯣ ꯃꯦꯖꯔ ꯑꯣꯏꯅ ꯂꯧꯅ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯂꯣꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯉꯥꯛꯂꯨꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯦꯟꯁꯤꯌꯦꯟ ꯃꯦꯗꯥꯏꯕꯦꯜ ꯃꯣꯗꯔꯟ ꯄꯨꯝꯅꯃꯛꯀꯤ ꯂꯤꯇꯔꯦꯆꯔꯗ ꯑꯩꯅ ꯄꯥꯔꯦ ꯑꯩꯅ ꯄꯥꯔꯒ ꯈꯪꯉꯦ ꯑꯗꯨꯒ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯣꯟꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯑꯩꯒꯤ ꯂꯣꯟꯁꯦ ꯂꯥꯏꯔꯒꯤ ꯅꯠꯇꯦ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯩꯒꯤ ꯂꯣꯟꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯍꯥꯏꯅ ꯈꯟꯅ ꯊꯝꯃꯛꯄꯒꯤ ꯃꯗꯨꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯟꯊꯅ ꯂꯥꯏꯔꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯗꯣ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯊꯕꯛ ꯇꯧꯕ ꯂꯧꯈꯠꯅꯔꯁꯦ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯔꯁꯨ ꯆꯨꯝꯅꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣ ꯃꯔꯛꯇꯗꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯗꯣ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯀꯟꯚꯤꯟꯁ ꯇꯧꯖꯦꯅꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯁꯤꯖꯤꯟꯅꯕ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯩꯇꯩꯂꯣꯟꯒꯤ ꯃꯤꯗꯤꯌꯝꯒꯤ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯨ ꯇꯝꯕꯒꯤ ꯍꯥꯏꯗꯤ ꯆꯥꯟꯁꯁꯦ ꯐꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯕ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯗ ꯇꯝꯕꯁꯤꯡꯗꯤ ꯌꯥꯎꯔꯁꯦ ꯑꯁꯤꯁꯦ ꯂꯧꯕꯤꯕꯀꯣ ꯂꯧꯔꯒ ꯁꯤꯁꯦ ꯇꯝꯕ ꯑꯗꯨꯗꯒꯤ ꯁꯤꯁꯦ ꯂꯧꯗꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯕꯁꯤꯡꯁꯨ MIL ꯃꯅꯤꯄꯨꯔꯤ ꯂꯧꯗꯕ ꯑꯉꯥꯡꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯕꯦꯡꯒꯣꯂꯤ ꯂꯧꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯍꯥꯏꯗꯤ MIL ꯃꯅꯤꯄꯨꯔꯤꯗꯣ ꯂꯧꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯝꯃꯒ ꯍꯥꯏꯗꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯌꯣꯛꯈꯠꯄꯤꯕ ꯑꯗꯨ ꯍꯥꯏꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃꯤꯇꯤꯒꯤ ꯑꯩꯍꯥꯛꯅ ꯃꯥꯏꯀꯩꯗꯁꯨ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗ ꯈꯤꯇꯪ ꯉꯝ ꯆꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯔश्ꯃꯤ ꯑꯃꯁꯨꯡ ꯁꯟꯖꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯆꯨꯝꯕ ꯋꯥꯍꯩꯅꯤ ꯑꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯩꯇꯩꯂꯣꯟꯗꯤ ꯇꯝꯅꯤꯡꯕ ꯄꯣꯛꯇꯗꯅ ꯑꯩ ꯃꯩꯇꯩꯂꯣꯟ ꯇꯝꯃꯨꯔꯒ ꯑꯩ ꯏज्ꯖꯠ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯅ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯗ ꯏꯪꯂꯤꯁ ꯍꯩꯍꯜꯂꯒ ꯏꯆꯥꯁꯤꯡꯁꯦ ꯑꯐꯕ ꯑꯆꯧꯕ ꯆꯥꯛꯁꯤ ꯄꯥꯏꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯅꯝꯁꯤꯜꯂꯦ ꯃꯩꯇꯩꯂꯣꯟꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯃꯩꯇꯩꯂꯣꯟ ꯁ꯭ꯀꯨꯜ ꯍꯥꯟꯅ ꯇꯝꯃꯨ ꯍꯥꯏꯗꯅ ꯃꯩꯇꯩꯂꯣꯟ ꯁ꯭ꯀꯨꯜꯗ ꯅꯝꯁꯤꯜꯂꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯣꯛꯂꯛꯄꯒ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯍꯥꯟꯅ ꯊꯥꯖꯤꯟꯒꯗꯒꯦ ꯍꯧꯖꯤꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟ ꯂꯣꯏ ꯃꯥꯟꯅꯔꯗꯤ ꯏꯃꯥꯂꯣꯟꯁꯦ ꯂꯣꯏ ꯆꯥꯎꯈꯠꯅꯕ ꯀꯩꯅꯣ ꯇꯧꯅꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯒꯤ ꯁꯕꯖꯦꯛ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯌꯥꯎꯍꯟꯅꯕ ꯃꯌꯥꯝꯅ ꯍꯣꯠꯅꯁꯤ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯁꯨꯃꯥꯏꯅ ꯏꯃꯥꯂꯣꯟꯒꯤꯗꯃꯛꯇ ꯃꯤꯇꯤꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯧꯅ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯅ ꯁꯕꯖꯦꯛ ꯑꯃꯇꯪ ꯌꯥꯎꯅ ꯏꯆꯥꯁꯤꯡꯁꯦ ꯃꯌꯦꯛ ꯃꯩꯇꯩꯂꯣꯟꯗ ꯄꯥꯕ ꯉꯝꯕ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯍꯌꯦꯡ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯐꯝꯗ ꯆꯠꯂꯒ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯝꯇ ꯈꯪꯍꯜꯂꯛꯎ ꯍꯥꯏꯕꯗ ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯩꯇꯩꯗꯨꯅ ꯃꯌꯦꯛꯇꯣ ꯄꯥ ꯉꯝꯗ꯭ꯔꯕ ꯃꯤꯃꯥꯡꯗ ꯀꯔꯤ ꯈꯨꯝꯃꯨꯗꯣꯏꯁꯦ ꯑꯗꯨ ꯏꯁꯥꯅ ꯈꯟꯖꯩ ꯑꯗ ꯑꯁꯥꯃꯤꯁꯁꯨ ꯕꯦꯡꯒꯣꯂꯤꯁꯨ ꯂꯣꯏꯅ ꯃꯥꯒꯤ ꯃꯔꯣꯟ ꯇꯝꯃꯒ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛ ꯂꯧꯔꯨꯏ ꯏꯁꯥꯒꯤ ꯂꯣꯟꯒꯤ ꯁꯕꯖꯦꯛ ꯑꯃꯗꯤ ꯂꯧꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯅ ꯏꯪꯂꯤꯁ ꯀꯔꯝꯕ ꯁꯥꯏꯟꯁ ꯇꯝꯗꯣꯏꯔꯥ ꯀꯔꯝꯕ ꯇꯝꯗꯣꯏꯕ ꯑꯗꯨ ꯃꯥ ꯃꯁꯥ ꯈꯪꯉꯤ ꯑꯩ ꯏꯁꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯁꯕꯖꯦꯛ ꯑꯃꯗꯤ ꯂꯧꯗ꯭ꯔꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛꯅ ꯈꯜꯂꯤꯀꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ
इरोन से खंड बजादी तंद बजादी हन मयाम सिना खंडी बा सी खंडने सी हन गए सिंजे संडे मंडे ट्यूसडे को लोने खंगी रविवार सोमवार खंगी नमाजी गुरुवार लगा उसका हाइट से खंगे और सुबह खंगी अंगार से खंगे हंजी खंगे नमाजी करी गोलगोल गुरुवार करी गोलगोल खंगी तो खंगे मर का ये चार को काट खंगे चार को काट लो हम सुबह जनवरी फरवरी फरवरी हाई मनी बोचा जोशो आशा हाई मनी सेलू का डिजाइन के लोग मोहन बंदो लीरा बेंगोली लीरा करीनो जहां तक मावा शर्ट पहनो पैंट पहनो जूता पहनो पैजामा पहनो है करना बा मैंने सीरो कुटो सुसुरा मुझे पहनो है करना बा कोई इनी साचा के खोली लो फिजिक पुनो मत की कितना के तो मारा है लेंजान की पांचे को के फनी खैजो कुदई पूरी खंगराव पूरी दिनो खंगराव से तो कुपियो को आनो को खंगुल को मोदी लोग पहनावा है जब पहनावा पृथ्वी से आपको लोग चौक पर लोग नहीं सुधे तो लेके आए कि लोग चाहे कसा कसा तो चीज़ नहीं आपको लोग चौक तो दे चुम्मे कोई ये लोग कच्चा तो मयाम इस बफम दो चौक बफम दो करना शेने आए बर्तन ना लोग ये तो बड़ा मजा आए इमारों लाइफ अपनी इमारों लाइफ ले आवा आई ने निशान लाइफ है क्या आवा आई की कुदर लाइफ हुआ कांगरे को लोग तो कोई मामला था ना तो अगर किसी बने मालूम बात सुनिए अभी बात अभी मुझे नहीं पता अभी वक्त में अभी मुझे तो कोई तो कभी खंड बनेगी अगर किसी मित्रों तक इंग्लिश आई